MSTV mieng tabiribasingbu nomaithang kajalna khurumjari. Hauzik nungthilgi oiba pau pizari. Manipurda thokliba irang asi immigrant chin kuki singna state asida masing khangdana changsinlatliba khudingmak singda makoida pifam thoktaba right kaya Indian constituency gi makhada ST oina sakhanglubadagi khudongchaba kaya pirubadagi makoina matam kuina plan taroba matungda yelhomi singi mathakta lan tauba haurakpani haina wangu apunba maira paibina phongdorakli. Mitai bu Indian constituency gi makhada scheduled tribe ST list da Chahangadabani Haiduna Wall Mitai Council WMC Kanglaipa Kanba Loop KKL Amadi Mitai Tribe Union MTU na Chatharakliba Miss Call Campaign Gisaru Ama Oina Wangu Ima Tamphalai Rembi Laibungda Pangthokiba Aduda Saru Yakibi Maira Paibi Luchingbi Amana Hai Lepa Laitana State Asida Changsilakliba Chinkuki immigrant sing Indian constituency na ST oina lauriba asi maram chade khudakta laktokadabani hairaduna ngasidi makhoi sing asina mitai gi mathakta lan tawraktuna iramdam asida aikoi refugee oina lehaliba asi center amadi state government na matam chana tawdabagini mahakna hai mitai bu ST list chanhangadabani haibasi wangu ahallup laifamda leiriba miyam gisu apambani yelhaumi mitai aikoida ST PBU fongdoki Handa Gawada Pangthokiba 37 Suba National Games da Sokpadagi Manipurgi Mahus Sinduna Penkes Silet Masana da bronze medal Lawrakrabi Amadi Ligament Tatpa Amadi Kuu Kang Kaibadagi Layeng Ngamdaduna Layrakibi Sanarway Samjet Sabam Bidalaksmigi Makata na Layeng Nabagidamak Diamond Donors US Northeast Team Maitai Nongsa Padmasri Namayrakpang Kunjarani Diamond TV Channel bu Yengbiba Tabiba Kayagi Mateng Amadi Diamond Donors na Leptana awa ana tengbang pibagi chatharakliba asigi makha taba oina layengna lupa listing nifu tengbang pikre Kausing district ke thongjaw mayai lekai da leiba SS Tiken amadi SS Ongbi Ibengobi anigi machanupi Vidyalaksmi da tengbang piraduna Diamond TV khongjonggi MD James Haigruzamna tengbang khongsat aduga mari leinana haikibada asumna aikoi masal group kayana angamba mateng pangminaduna awaba taraba singda Tengbang duna himinaba karisu akaiba laite masigumbagi wakhalonda Diamond TV na wakhalon manaba kaya galoina na hena awaba taraba singda tengbang li amadi makhata na tengbang jakigani masida oizaba tongjaba laite mi oina pokliba asi aikoi amana amagi damakta semlakpani miyamsu asigumba kaya da tengbang minasi haiki tengbang khongsat aduda Diamond Donors ki members sing Padmasri Namayrakpam Kunjarani second Commandant CRPF Wangkhairakpam Nandini na Chingbana Saru Yaki Lanjana duna lariba Sugunu Relief Camp da Iramdam Pauga Guwahati dagi lakpa yagaloina na ningtham thada setnaba angang singi firol mateng pangkhre lamdam asida thokliba irang asina maram oiraga Manipurgi maming leiraba social media gi platform ama oiriba Iramdam Pauna lamdam asigi pukchal saroba miyamdagi Panglakiba mateng singdagi ngasi fawbada Manipurgi manung hanjinba mafam singi relief camp sing khulngakpa sing amadi sothana lariba mafam singda chatuna chana thaknaba yauna blanket jacket butna singba polam sing mateng pangduna ngasi fawba piduna lakli Guwahati da laiba K Amarjit Deputy CTI Guy L Maniton Singh Deputy CTI Guy amadi makhoigi team NF Railway CTTI Office Guwahati gi maikaidagi Manipurgi manung hanjinba relief camp singda mateng pangbinaba haiduna ana layenggi hidak langthak sing angang singgi jackets khongrau athaba fruit tracksuit amadi mojana chingba tonganba potlam sing Iramdam Pau maikaida mateng panglakhre hariba potlam sing adu ngasi Iramdam Pau teamna hauthengnena sugunuda chatuna mafam aduda hangliba tonganba relief camp anida leiriba angang singda mateng pangkhi Kaksing High School 1984 metric batch ki mahairoi singna matam amada makhoi takpi tambiram khiba Kaksing High School gi oza Sri Nomaithem angang halsing Kaksing Tural Wangma ningthau parengda leibana masagi anaba amana matam chadana haukiba December gi tang 13 poinu gi mari ni panba thangja numita lekhidabada batch asigi mahairoi singna ngasi lekhidraba oza gi damak minute ani tumina leptuna awaba phongdokre
Leikhidraba Ozagi Thawaina Mapugi Leikolda Ingna Chikna Leirunaba Thaunizabaga Luinana Imung Manungi Awabutasu Saruk Yajari Haina Bets Asina Topa Cherol Amana Khangalakli Lengak Asina Piriba Pension Scheme Kayagi Manungdagi Chanaba Pension Scheme Khangatlaga Home Guard Personnel Sengi Pibiu Haina Haukiba Listing Ani Kumathoida Mari Leinaba Kudingda Aiba Cherwal Pikiba Adu Tha Sigitara Mangada High Court of Manipurna Khanaraga Tabar Rai Amagi Matung Inna Lengakna Tha Ahumgi Manungda Pakum Pigadabani Haina Instruction Pikre Hiramasigi Matangda Luang Sabam da Leiba Manipur Home Guard Employee Welfare Association Sinduna Association Asigi Office da Pangthopa Paugi Mifam Amada Association Asigi President Yangne Mangina Hai Association Asina Home Guard Personnel Singi Yaifanabagi Dambak Hauzik Fawada Case Tara Mangarom Lengak Amadi High Court ta Thakre Masigi Manung Chana Lisingani Kumathoida Ministry Level Yona Chahi Humpu Subaga Home Guard Service Tagi Potharaba Singi Oina Lengak na Chanaba Pension Scheme Ama Pinaba Haikiba Adugi Pakum Oina Court na Lengakta Counter Affidavit Tharaknaba Khanganba Leikrabani Adumapu Lengak Amadi Mari Leinaba Singi Maikaidagi Counter Affidavit Tharaktabana Maramna Tha Asigi Tara Mangada Case Asi Khanaraba Matung Association Asigi Tharakliba Complaint Asiga Chanaba Pakum Tha Ahungi Manungda Pinaba Order Thokibani Manipur High Court na Thokliba Order Asi Mari Leinaba Kudingda Association Asina Pisinkre Maram Asina Atuba Matamda Association Asina Piriba Complaint Representation Asigi Chanaba Reply Lengakna Pibiu Haiki Sahi Humpu Supna Moigi Mapangan Se Manipur Sarkar Sina Bibanina Sahi Humpu Suruga Topo Matamdadi Lady existing Wadiva Pension Scheme Lady Retirement Benefit Scheme Singsi Manunda Sanaba Kalaga PBU Haidana Koidaga Samathasa Ministry Yona Thavani Haiba Draga Sadugi Ekoi Pakum Pangdabadagi 2021 da Aikoina Manipur Honorable High Court of Manipur da WPC number 790 of 2021 as Aikoina case ama file to Haiba welfare scheme Singasi Manunga Sanaba Karati Manundagi Kalaga Home Guard Personnel Singsida PB Naba Direction nama Mari Leinaba the PBU in Aikoina Thava Adum Manipur Sarkar 2021 da Thava case file to say Manipur Sarkar Sida Honorable High Court of Manipur na counter affidavit PU na haibase 100 times repeatedly haibada Bharat Sarkar ki ministry na su aduga Manipur Sarkar ki mari lenaba singna su counter affidavit ase sung pidre raktre Lok Sabha da Thokiba Security Breach Isugi Matangda Opposition MP Singna Charangnaba Thoklingai Marakta Rajya Sabha da JNK Reorganization Second Amendment Bill 2023 Government of Union Territories Amendment Bill passed tawkre Bill ani asina nupi singna miyamgi mihut oina hena saru yaduna Puducherry amasung Jammu and Kashmir gi Legislative Assembly singda ain sembagi thabak thauram singda saru yaba ngamhalagani hairi Matang asida nuthulge pau sanuk sabalo shinjare imestibi mi eng tabiri basingbu amukana khurumjari